आकाशवाणी इम्फाल लांथोक्चरी पाउगी सक्ता सक्ता मसिदा अखोई हौरकफम पुवारी खंगलबता लेमिनरीब कांगलुप मसलगी मरक्ता नुंसी चानब पुरक्पा ngamgani haiba मुख्यमंत्री की वाफम मणिपुर की लाई हराउबा यूनेस्को की इंटेंजिबल कल्चरल हेरिटेज की मनुंग चलहनबा सरकार न होनरी हaiba राज्य सभा की एमपी महाराज लेसेंबा सनाजौबगी वारोल चीफ मिनिस्टर्स कोचिंग स्कीम मुख्यमंत्री ने हौदोखिबा MBBS अमदी BSc नर्सिंग तमनबगी परीक्षा नीट की परीक्षा दा पुनसिनब खंदरगनी हaiba हक्सेल मंत्री की वाफम मणिपुर दा डेंगी की केस हंथरकपा अमसुंग पाउगी सक्तम दा एनवायरनमेंट की पाउदा मुख्यमंत्री नोंगथोमन बिरेन हाइरी अखोई की हौरकफम पुवारी खंगलबता लेमिनरीब कांगलुप मसलगी मरक्ता नुंसी चानब पुरक्पा ngamgani मरम अदुना अखोई की पुवारी नैनब तंगाई फदे इम्फाल की हार्वर्ड स्कूल ना सही 15 सुरकपगी लुपा फुदोंग थौरमदा अथोइब मिथुंगी वारोल पीरदुना मुख्यमंत्री हाई अखोई की हौरकफम पुवारी नैनब वाटपना अखोई मसलगी मरक्ता नुंसी चानबगी मरी सागरपदा अवाब ओइरी लमदम असिगी अपुनबगी सक्तमदा सिंगरकबा खुदिंगमक सब साना थेंगनगनी लेंगांगना सब साबा पाउखुम पीगनी मुख्यमंत्री हाई As a proud Indian and as a Chief Minister of Manipur and as a nationalist out there, no one can touch India's integrity, no one can touch the Manipur integrity because India is not a mere country, India is a big country and we should be proud being an Indian. And others, particularly or personally, I don't want to comment to basis on anybody's comment, but my stand is very clear. We will stand for India. We will stand for the unity and integrity of the Bharat. भारत को एकता रखना, स्ट्रॉन्ग रखना, ये अपने काम है और जो भी इसमें जो भी चैलेंज करेगा उसको हम डिफीटिंग रिप्लाई देंगे। मणिपुर की लाइडिंग लाइसोल की मरुइबा थोरम ओइरिबा लाई हराउबा से यूनेस्को की इंटेंजिबल कल्चरल हेरिटेज की मनुंग चलहनबा राज्य सरकार न अकनब थबक पाइखली मणिपुर स्टेट फिल्म डेवलपमेंट सोसाइटी की पैलेस ऑडिटोरियम दा ngarang पांगथोखिबा मणिपुर यूनिवर्सिटी ऑफ कल्चर की कल्चरल कम लिटरेरी मीट होगदोपगी थोरम दा वाफम असी राज्य सभा की एमपी महाराज सनाजौबो लेसेंबना फोंदोखिबनी लमदम असिगी नाट अमसुंग कलाबु योखतुना अवांगमो थाकता पुखनब होनबदा मणिपुर यूनिवर्सिटी ऑफ कल्चर न असोबो थौदांग लौरी महागना हाई मणिपुर यूनिवर्सिटी ऑफ कल्चर सी लिंगतखिबगी यामना मरुओइबा पांडम सुकरिनो हाइबो समदा लमदम असिगी यामना इना खुलबा अखोगी कल्चर असी अदुगा अवांगपो लमदंगी लैबा कल्चर सिंसे मसिबो अवांगबा थाकता नैनरगा यूनिवर्सिटी की थाकता नैनरगा अखोगी मानेंदो सक्तापा अमदी मसी मांगिदनबा अखोगी नाक सेलगा थंबा अदुगी पागंदुदा हारिबा यूनिवर्सिटी स्टूडेंट मणिपुर की कल्चर हारिगदी लैबा चिंगी तोवान कांगलुप फुरुप माया तंपाकी याव मैतेसिंग याव पुनमक्सिगी अपुनबा अखोगी कल्चर दो मदो मणिपुर की कल्चर नि हाइदना स्मानाई मयामदा थंजनिंगी Chief Minister's Coaching Scheme for Entrance Examination to Professional Courses Scheme मुख्यमंत्री नोंगथोमन बिरेना युमजगेसन नुमित हौदोखरे मुख्यमंत्री सेक्रेटरीट की दरबार हॉल द पांगथोकपा हौदोकपगी थोरमदा मुख्यमंत्री हाई सरकारना सिविल सर्विस थागदबा महिरोइसिंगदा कोचिंग क्लास तौननबा स्कॉलरशिप पीरी स्कीम मसिगी मखादा खनगलबा महिरोइसिंगी कोर्स फी राज्य की शिक्षा विभाग ने पुथोकनी मागना हाई जी नत्रगा नीट परीक्षा पास तौरबा महिरोइसिंगी मखा लाइरिक तमथनबगी सनफम सरकार ने पुथोकनी मुख्यमंत्री ने हाई मणिपुर की दिल्ली दे चलकान मदुगी कोचिंग तौनब होनब प्रजा सिंह वारिब मसानदि फगलकबा लाइक तमनिंगकबा कंपटीशन यावनिंगकबा सोमदि मसादुगी अपामदुगी बेर खरसा पुब ngamdaba दिल्ली दे लेनबगी भाड़ा थीब ngamdaba मदुगी फी थीब ngamdaba मदुगी अवांग मयामदो मदु उरकान दे कोइना करोड़ 2 लाख मरफू संगना IRS मयाम सिगी कंपीट यावनब ngamnanab अदो मदगी दे अमुक पेलकतने कोइ सिदैदा आदगी वजा सिंह मोय प्रोफेसर सिंह अखोइना रिक्वेस्ट तौरकाना नो यारगदी मणिपुर दे लागा कोचिंग तौबियो डायरेक्ट कोचिंग तौबिजने हेन इफेक्टिव ओइने हायरकाना कोइ छात्र चनी एग्जाम तौर मतुंदा खल्लगा डायरेक्ट कोचिंग पीबा सही अनि अहुम सुरे राज्यसिदा MBBS अमदी BSc नर्सिंग न चिंगबा तमनबगी परीक्षा तोंगान पांगथोक्तरबसु नेशनल एलिजिबिलिटी कम एंट्रांस टेस्ट नीट की परीक्षा द पुनसिनदुना पांगथोक्नबगी अपांब वाखलोन राज्य की हक्सेल मंत्री डॉक्टर सापम रंजन फोंदोखरे
Imphal ki Lamphel Patu Leba, Directorate of Health Services ki Multipurpose Hall da Leba Pupo Numita Pangthokiba, College of Nursing ki Tarhom Doi Subak Kumon Thoramamadi, College Asiki, English Ingani Kunmari Kunmanga Bears ki, Ahanba Semester BSc Nursing ki Wasak Lobagi Thoramda Mantri na Hai. Hiramasi Lamasi da Kang Hairaba Singatanaraga, Tabak Oina Paikat Pe Yagadra Haibadu, Yangsilagani, Dr. Ranjan na Hai. BSc Karigi Nursing Paramedics ki Pekha Tuana Tobuse. Sigi Mahota, if we club the exam in the NEET to be ranking wise oina, so that Kanagumba ma BSc nursing tamge had in it Pekaro Tharaga, Magi ranking wise on Toka Toda Library Manipuri oina. According to that, Pekam Tongana Totaba. We're just thinking, Adugi pros, Adugi cons, Adugi Apaba, Apataba, Manipurgi, Oina Karamba Pani, Karamba Paro, we're just conceiving the idea of that. Suppose NEET ki Thaba exam, if someone medical tamni haina MBBS tamni khalure mana ultimately last a nursing pam hai so he gets a choice kana gumo nursing tamni haina khalu binu da amu MBBS magi as per the ranking wise adu the choice to the basket becomes bigger and he gets a better choice adu ki idea ma just wakhallom the tholak pe wani some states are doing that we will be looking into every aspect. We will be taking feedbacks because season to bataraga then the transparency to go pekhazi am hangana sum tawduk sorpuzo NEET ki exam to the loina club tawraga di it will I think it will be beneficial for the people. As I repeat, it is just an idea which has been built up and CZG experts will be taking the views CZG is the winner pagadra whichever would be better for the students of Manipur, we will be definitely taking the call. Manipur da sahi asigi oina dengue na nabagi case asi maruina Imphal East amadi Imphal West da thengnaki haujikti dengue gi case hantharagle Akashbani Imphal gi e pau kangbuga sagol sanumita akhanana unabada Imphal East ki Chief Medical Officer Dr. Laurembam Indiran hai Imphal East Jilla Kaktada dengue na naba miyoi lising ama yankai thengnaki Laina asidigi ngakthoknaba awareness source reduction amadi fogging na singbagi thabak leptana paikhatli Dr. Indiran hai Handaki dengue gi epidemic si maruina Imphal East amasung Imphal West district anisidana maximum oina akoina anabasi case thengnaba oire hauzik season budi khitang ingtharakpagi matungina positive case thorakpasi khitang di handare adu akhoi district ki oina aina information khara khatang share tawjage haujibokki manungda akoina confirm tawba case habidi akoina blood test thadoga dengue gi NS1 positive oiba case masing si akoina thijarapa matamda government ki site gi haidi Jenims natraga Rims ta tawkiba test sidaida chaniga marfuga taret si positive oiki aduga private hospital ma'am dasu anaba singsi bukhatpa matamda dengue test positive oirakpa yawbado adugi masing duna akoina collection tawjabada chatret ka humphumanga samna habada apunba Imphal East ki handaki chahi gi oina dengue positive case se lisingamaga yankhai sigi manung sidaisa akoina awareness pangthok chaba adudagi akoina source reduction activities mayam ama akoina pangthok chai interpersonal communication tawjaba fogging tawjaba larvicidal spray tawjaba sumaina activity khara akoina pangthok chai case masing che hengalakta ba public ta yamna maroi ba pochi awareness aduga interpersonal communication sigi pochi akoina mayam da akoina pina na ba hona jai kang hidak sijina biba kang chi handaba mosquito net sijina ba adu mathatu da phiron karikra singsi akoina kang da expose tawdana ba haksang si skin se kang da expose tawdana ba sijina ba sia siamna maru oi hena ai thamjaningi Akashbani Imphal gi pau gi saktamda tha asigi environment ki akhanaba pauda Saba hengalakpaga loinana mahai marong singda til tabagi chang hengalakpa Manipur asi mahausana ritu taruk leiduna top topa makhalgi yamnasu sadaba yamnasu ingdaba ising nungsit ki phibam leizaramba lamdam amani Chingi lamna ayamba saruk oibana lamdam asida chang chaba yamna nungaiba makhalgi aying asagi oiba mahausana pizaramba masak adu leirami adubu haukiba chahi kharadagi Manipurgi mafamsingda sabagi chang mahausaga manadaba maongda hengalakpa thengnare chahi khara asida Manipurgi chingi mafamsing more amadi noneda Celsius degree nifu hena saba thengnakhre Directorate of Environment and Climate Change Manipurgi report matung inna handak chahi gi September tang kunda None jilada Celsius degree nifu nithoi dasmik
ama taruk yauna sakhi haina record tauri. Asumna lepa leitana sabagi chang hengalakpa asina maram oiraga mahai marong singdasu mahausadagi leijaramba maonga manadaba tongan ba laina tilna kaya tabagi chang hengalakli. Haukiba chahi kharadagi lamdam asida Celsius degree kuntra dagi kuntra manga phawbada leibada hainaba makhalgi tilkang kaya mahai marong singda taba thengnarakli. Masina chathok hantahannabagi achauba maram amasu oiri. Anauba makhalgi invasive oiba tilkang sing Manipurda thengnabagi chang hengalakli amasung lepa leitana record su tauri. Ghost natraga spotted grasshopper haina khangnaba kaujeng makhal asi kumja lising ani kunda Manipurda thengnakhibagi record lei. Hairiba kaujeng makhal asi hu cheli kanagumbana charurabadi khudong thiningai oi. Chuzak pambida chauna amang ata thokhalliba fall army worm haina khangnaba til makhal asi Manipurda ing lising ani taramapal dagi taba thengnari. Masi Bharatta ihan hanba oina Karnataki Sibamogada lising ani taranipal da thengnakhi. Asumna atopa mafam singda mahai marong singda taba laina tilna kaya atenba matamgi manungda Manipurda su taba thengnabagi chang asum hengalakli. Hana mahai marongda thoidokna akaiba thokhallamdaba makhalgi til kaya amasu makhoigi masing asum hengalaktuna haujikti mahai marong singda chauna amang ata thokhanba til makhal oirakli. Masigi matangda Central Agricultural University Imphal gi iroi sembada leiba College of Agriculture gi Department of Entomology gi Professor Dr. Thokchom Ibohalna Akasbani Imphal da asumna hai. Sengna pagi lau singuda hauda natana hairana singba pambi singsida taliba tin kangsi change torpasi tasengmadi climate change gi adumba impact amane. Samthana rabada koi brown plant hopper, white back plant hopper, moi punna tagali. Moi na khwaidigi pamjaba gi temperature hau thamatamda yamna andana mase 30 ji average lam lay thaligi manungse 30 degree Celsius sida moi yam hainaba aduna taabagi chang je hengalai sei mari mangangi mama dadi akoi tongchar bitinga sedam yam phajana second throng logdragadi phok logteba adum bakiramba multiplication of the magi sabadu of the sida favor to adum temperature se fangtaba adugu sumatakta paksana sinariba chemical mayam rasangi telilana simba harna simba mayam jina moine haine jaba adumba temperature se fangtaba adagem moi sang yahanda kimne do ana sumai to magi status sum change sum tore climate change na adum ana sigumba mahoksai khal karakpasina maram moraka hana yam sathiramba tinjina sathiraktaba ring manghilakpa adai yamna minor oina akhone kaisu leitana khalamba tinjing nang major ki pesorpa sigumba maram singase mase climate change taki thokpani mahai marongi chathok hengal hannabagi damak lawpham singda paksanna rasayan gi har sizinaba asinasu laina tilna kaya tahannabagi achauba maram amani til kangsing asibu manghannabagi damak paksanna tilhat hidak sizinaba asina miyoibagi hakchang sokhanbata natana akoibagi ising nungsit ki phibamda chauna amang ata thokhalli mahai marong singda taba laina tilna singbu control taunabagi damak akoibagi phibamda kaihandaba makhalgi integrated pest management system sizinarabadi laina tilna sing asibu mahausagi oiba maongda thingba ngamgani til sing asidagi ngakthoknabagi damak lawpham singda mahai marong yansinnaduna thaba mahai marong sing matam khara ngankhatna thaba mahausadagi leijaramlaba pambi sing laibak ngau urik sibi nongba leina chingba pambi sing sizinnaba light trap yellow sticky trap white sticky trap na chingba sizinnaduna til kangsing phadokpa asina chingba pambai kaya sizinnaduna miyoibagi hakchang amasung akoibagi phibam kaihandaba maongda til kangsing asibu ngakthokpa yai matamgi matungina aing asa akoibagi phibam asum honglakli sabagi changle palaitana hengalakpaga loinana hanna leiramdaba makhalgi laina tilna kayasu mahai marong singda taba hengalakli miyoibagi chinjaki damak mahai marong singbu kandaba yade amaromda laina tilna sing asibu ngakthoknaba puthokliba tilhat hidak ka hena sizinnaba asina miyoibagi hakchangda nattana akoibagi phibamda chauna akaiba thokhalli maram asina laina tilna sing asibu ngakthoknabagi damak hakchangda amasung akoibagi phibamda sokhandaba makhalgi pambai sing asi sizinnabana tung koiba aphaba makhalgi ising nungsitki phibam ama purakpa ngamgani matang asida tha asigi environment ki akhanaba paudam loizare aibi khetri mayum ganga lijakhibi okram umadini
मतंग असिदा आकाशवाणी इम्फाल की ई पाव कांगबुने पुथोकपा चयोल की पाव की सक्तम लोइजरे खोमजिन बमुसुंग पुथोकपा थोकसोम जोगेंद्रजीत लिजखिबा माइबम दिजमनी।